Hi friends, ngasi button mushroom yenga thongba oina share tawjarage. Ahambada mayambu khurumjari. Packet amada 200 gram punna 400 yen kg makhai amaga punna thongdoine. Ado khoi chumnagi mushroom haitare. Yamna dum swaida ga lekai daga kaida pangphangda dum phangba mushroom khoi sarong pak na uchina gi dumai tawbudo. Adugi mahau yam watle sidi adugi mati hawe mushroom anu si yen ga thongbada magi tonganba skangdi horen thongba loiba kanda mayamna tana duise yen je kanam chaningoi lemhouduine aduga sigi button mushroom je singaktane mayamna khalla ga chanagi duise adu hapjanjare asi mahi saurakanda mahi ga hapaga saurakanda mayai warap tawba matamda hapado adunadi aina adum pambane adubu sumaina mahi yaudringaida adum hapjanjare adu mulla abani hujik maroi thaktana thum thaktana loi loire mayam su mutang try tawraga yengbiyo sigi button mushroom se am hawbani channel sibu support tawbibo aina mayam subscribe amamamtang tawsanbiyo haina mayam da haijari aroi boina mayam bu amuka na kurumjari